मैम यौने सीधे यौने से और मनों से पता कोई रे फी थी पर हेलो एवरीवन अगेन नव वीडियो से मैम पुनः पुतराम नौसरी अंजु सागपमना मैम मैम हजिक शॉपिंग चटके तौरेबको पूजा की अगांगी पापा की ड्रेस का जेंगेना तौरे अदो मैम हजिक कमायबू तौदोइबो खंदे पूजा मया नक्सलबनिना फिरोंदुसु आयो तांगमदरा पापामबु फंगदोरा फंगोइदोरा कयिम खंदेदो मैम आजौरगसु मैम मफमदा उचरकेको यमिनसी काताना मैम कोई जुमदेगी थोगले ada iso ngayu gena na ako itoko ho jan ba tayo wala sa ayam se notun bazar ni notun bazar yaw re bazar ka ide thoi na notun bazar ai ni मैम se नतुन बाजार की पासली है को अखोना चतुना सोमदा पुरान बाजार है मैम विशाल जौरे विशाल हाँ चंगा फींग से हाँ येंगेबको अदो मनुंग चंगा वीडियो लब याद यारोद्रा खंदे मैम येंगमिनसीको जाए यादे मैम मॉर्निंग की पुंग 10 मखाई तारे विशाल से अखोना लापदा थोंबा हांगमद्रीदे कन्ना वाइटे लेमी कोई कन्ना गाई जी याम थेंगवा यो मैम मफम गाई गाई पोंगांग जिंगत हवे कई कई शूज कई का से मोंगसा दासन मपान ले लो आना से जिंगले याम कोई सेकंड फ्लोर दम कखले पागे ngatan ani ya tayo ngauri mi yung Kaya nang ngay dito. Kapag dalawa apa mo jaw dito. Sino tayo na? Masubiri ang dito. मैं मखोई विशाल से थोले फी अपाम याम जाऊ दा मतंग ड्रेस अमतंग खलगा थोले मैं अतोपदा मु येंगोरगे मैं मी जाम भी होय हरे आदे दुकान को चंगा मु येंगा लखो मैं हमसे सिका चंगे रिलायंस ट्रेन सिका चंगी गे दी मनु सिका मु चंगी गे मनु चंगा वीडियो लोबो यारा दि लौरके को मैम हमसे जेंगी के Mana sih kalau aku paham ini kalau apa aja bang? Dua sih. Ini sila dito yung jam pin nangi. Ano pini sila ka? Ito pa jalan ni hai. मैम सिगी रिलायंस ट्रेन सिगी मनुंग सिगा संगा वीडियो लौगे हाइबदा जाम हराव हरावना लौ यानी हाइदना हाइए तो अखोइना वीडियो से दुम लौजबनी चानुपीना खलो अइना खलो अदो अखोइ फी से खलो न वमनना का सुमिने को अदो चिने यारिस नतनी यारिस सिंगे फजबंग
ꯑꯗꯨꯝ ꯃꯃꯟꯗꯤ ꯌꯥꯝ ꯀꯜꯂꯦ ꯃꯣꯏꯁꯦ ꯐꯖꯕꯗꯤ ꯌꯥꯝ ꯌꯥꯎꯔꯦ ꯑꯗꯣ ꯃꯃꯟꯗꯤ ꯌꯥꯝ ꯀꯜꯂꯦ ꯄꯣꯠ ꯆꯩꯁꯨ ꯐꯖꯩ ꯑꯗꯨꯝ ꯆꯥꯅꯕ ꯌꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯄꯥꯝꯕ ꯑꯃ ꯐꯪꯉꯛꯇꯕ ꯋꯥꯅꯤꯗ ꯃꯌꯥꯝ ꯁꯤ ꯃꯅꯨꯡꯗ ꯊꯤꯕꯁꯤ ꯂꯣꯏꯕꯅꯦꯕ ꯑꯩꯒꯤꯅ ꯐꯪꯉꯛꯇ꯭ꯔꯦ ꯃꯌꯥꯝ ꯐꯖꯩ ꯄꯣꯠ ꯆꯩꯁꯦ ꯁꯨꯝ ꯐꯖꯕ ꯉꯥꯛꯇ ꯑꯗꯨꯝ ꯊꯣꯛꯑꯦ ꯃꯌꯥꯝ ꯑꯁꯤ ꯃꯇꯥꯡꯁꯤꯅꯅꯦ ꯏꯆꯥꯅꯨꯄꯤꯅ ꯑꯩꯒꯤꯅ ꯚꯤꯗꯤꯑꯣꯁꯦ ꯂꯧꯕꯤꯔꯛꯄꯅꯦꯕ ꯑꯩꯅ ꯑꯐꯕ ꯏꯁꯩ ꯑꯃ ꯊꯥꯔꯛꯄꯗꯨꯗ ꯑꯩꯅ ꯏꯁꯩꯁꯦ ꯉꯪꯉꯒ ꯇꯧꯔꯤꯅꯦ ꯃꯌꯥꯝ ꯏꯁꯩꯒ ꯉꯪꯉꯤꯃꯤ ꯑꯩꯒꯤꯁꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯁꯤꯁꯨ ꯋꯥꯔꯤꯃꯤ ꯃꯌꯥꯝꯁꯦ ꯑꯩ ꯊꯤꯔꯤ ꯈꯜꯂꯤ ꯃꯌꯥꯝꯁꯦ ꯃꯊꯛ ꯃꯈꯥ ꯀꯨꯝꯃ ꯀꯣꯠꯊꯣꯛ ꯀꯣꯠꯁꯤꯟ ꯇꯧꯔꯒ ꯊꯤꯕꯅꯤ ꯐꯪꯉꯛꯇꯕꯩ ꯋꯥꯅꯤꯗ ꯃꯌꯥꯝ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯇꯧꯏ ꯃꯥꯒꯤꯁꯨ ꯀꯥꯔꯒꯣ ꯈꯣꯡꯒ꯭ꯔꯥꯎ ꯊꯤꯕꯗ ꯂꯣꯏꯔꯤꯅꯤ ꯃꯌꯥꯝꯁꯦ ꯃꯣꯟ ꯃꯅꯨꯡꯗ ꯃꯥꯏ ꯈꯣꯡꯒ꯭ꯔꯥꯎ ꯐꯪꯉꯛꯇ꯭ꯔꯤꯃꯤꯅ ꯃꯌꯥꯝ ꯌꯦꯡꯉꯨ ꯊꯤꯔꯤꯃꯤ ꯃꯥꯏ ꯆꯥꯛ ꯀꯣꯏꯊꯤ ꯊꯤꯔꯤ ꯏꯆꯥꯅꯨꯄꯤꯅ ꯚꯤꯗꯤꯑꯣ ꯂꯧꯔꯤꯅꯤ ꯈꯔ ꯊꯣꯛ ꯅꯣꯝꯅ ꯂꯧꯕꯤ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯀꯦꯃꯦꯔꯥꯁꯦ ꯌꯥꯝ ꯅꯣꯝꯅ ꯂꯩꯔꯝꯃꯦ ꯃꯥꯅ ꯂꯧꯔꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ एकदम दुकान थुंगाइसिनी इचानुपागी कार्गो खंगाव थीबदइबो इंगान जेक एंजिल अदो ट्रेंस रिलायंस ट्रेंस कैका लेबी म्याम दो चंगाबने दो फंगक्ते मा थीरी आय अपामो न दमिन सेलवाइसु यादी बको ना सिगमु लाइ सिगमु जेंगरे एकदम दुकान थुंगे म्याम मैम सिगी दुकान से चिन्ना चिन्ना इचानुपागी खंगावलो फंगे तदी फंगदबदा एकदम थुंगबने कोय चिन्ना चिन्ना सिगी दुकान से हरावरबो जिक्ता पामजरबो अरे मैम कोई थुंगे चलमी ngasi di fajak koi re jai manung se ar manung je fajak koi re phi thi bada sandal mu thi ni jai gi shoes ai gi mu dress pam da ngata lai ra bani na thi bada loi ra koi mai cha ma pa ma cha na ma mang sa khara loi thi bada loi fajak wa re sa ba ji ga em giống ni sidra giống ni se nambi da le lakwa do una bodo na me ni me giống ni ya nu sidra giống ni se मैं हम कोई पुरान बाजार दा थी ना फंग देना मुंग नतुन बाजार दा मुला थी नतुन बाजार दा मुला नतुन बाजार दे मुझे आगे मैं बाजार मनु सिगा मु येंगे सिगा मु पाम पाम दो लेगा नहीं तबा गुड मॉर्निंग एवरीवन मैं ngarang shopping chalu bagi next morning dane abako aina ngasi si video se lawjare ise ngarang shopping de halaga video se makha ta na adum lawbo ngamjadre abako मैम बाजार do koi tung tung na chala banina वामन जुम हला वामन वीडियो से सूम लव ngमद्रे अयु मॉर्निंग की पुमा बंदे चपदुना पुंग मरी मुक तारमने हला एपोटा जुम जरगोना वामन मैम वीडियो से लव ngमद्रे बको इस बाजार दो इसा नुपा की कार्गो खंगाव थीबदा थीबदा लोइबनी कार्गो हाइबंदना कार्गो थीबदा एकदम बाजार सातपनी बो मैम आदुगा ꯑꯩꯒꯤꯁꯨ ꯊꯤꯕꯅꯦꯕꯀꯣ ꯑꯩꯒꯤꯕꯨꯗꯤ ꯑꯣꯟꯂꯥꯏꯟꯗꯒꯤ ꯑꯅꯤꯕꯨꯗꯤ ꯂꯧꯖꯔꯦ ꯑꯗꯣ ꯑꯣꯟꯂꯥꯏꯟꯗ ꯂꯧꯔꯁꯨ ꯄꯨꯖꯥ ꯃꯌꯥꯁꯦ ꯕꯖꯥꯔꯗꯩ ꯑꯃꯨꯛ ꯂꯧꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨ ꯇꯧꯕꯅꯤꯅ ꯉꯔꯥꯡ ꯑꯩꯁꯨ ꯊꯤꯕꯅꯦ ꯑꯄꯥꯝꯕ ꯑꯝꯇ ꯌꯥꯎꯔꯛꯇꯦ ꯃꯌꯥꯝ ꯑꯗꯣ ꯏꯆꯥꯅꯨꯄꯥꯒꯤ ꯀꯩꯀꯩ ꯂꯩꯔꯦ ꯍꯥꯏꯗꯣ ꯃꯌꯥꯝꯗꯣ ꯆꯤꯡꯍꯜꯂꯛꯀꯦ ꯑꯁꯦ ꯁꯤꯒꯤ ꯁ꯭ꯄꯣꯔꯇꯤꯡꯁꯦ ꯑꯃ ꯂꯧꯕꯤꯔꯦ ꯃꯌꯥꯝ ꯑꯗꯣ ꯁꯥꯔꯠ ꯐꯪꯉꯛꯇꯦ ꯁꯥꯔꯠꯇꯨꯒꯤ ꯑꯃꯨꯛ ꯕꯖꯥꯔ ꯆꯠꯄꯔꯥ ꯈꯪꯗ꯭ꯔꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯀꯥꯔꯒꯣ ꯈꯣꯡꯒ꯭ꯔꯥꯎꯗ ꯊꯤꯕꯅꯦꯕ लोरीसे मैम ये कार्गो खंगावसे से थीबदा बाजार सातलीसे मैम अदई जीन्स अमगा लेबिरे सिगा कार्गो सिगा जीन्स अमगा तौना जीन्स
ꯏꯆꯥꯅꯨꯄꯤꯒꯤꯅ ꯁꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯄꯨꯖꯥꯒꯤꯅꯦꯅ ꯁꯤ ꯇꯣꯞꯁꯦ ꯒꯤꯐ ꯇꯧꯔꯛꯑꯦꯕ ꯄꯨꯖꯥꯒꯤꯅꯦꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯂꯤꯠꯅꯕ ꯍꯥꯏꯅ ꯑꯗꯨꯒꯤ ꯆꯥꯟꯅꯕ ꯃꯦꯆꯤꯡ ꯑꯃ ꯖꯤꯟꯁ ꯑꯃ ꯂꯧꯕꯤꯔꯛꯑꯦ ꯃꯌꯥꯝ ꯏꯆꯥꯅꯨꯄꯤꯒꯤꯅ ꯖꯤꯟꯁ ꯑꯃꯒ ꯂꯧꯕꯤꯔꯛꯑꯦ ꯑꯗꯩꯗꯤ ꯁꯤꯒꯤ ꯐ꯭ꯔꯣꯛꯁꯤꯒ ꯏꯆꯥꯗꯒꯤ ꯂꯩꯕꯤꯔꯛꯑꯦ ꯃꯌꯥꯝ ꯁꯦꯝ ꯃꯥꯟꯅꯕ ꯑꯅꯤ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯃꯌꯥꯝ ꯁꯦ ꯑꯃ ꯁꯤꯒ ꯃꯌꯥꯝ ꯄꯥꯝꯃꯦ ꯑꯩ ꯎꯕꯗ ꯄꯥꯝꯃꯦꯅ ꯈꯟꯖꯟꯈ꯭ꯔꯕꯅꯤꯅ ꯃꯌꯥꯝ ꯑꯗꯨꯝ ꯂꯧꯕꯤꯔꯛꯑꯦ ꯑꯗꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯁꯨꯁ ꯃꯌꯥꯝ ꯁꯤꯒ ꯂꯧꯕꯤꯔꯛꯑꯦ ꯑꯃꯨꯛ ꯆꯠꯇꯖꯥꯔꯣꯏꯗꯣꯔꯤ ꯃꯌꯥꯝ ꯕꯖꯥꯔꯁꯦ ꯀꯩꯅꯣ ꯇꯧꯗꯣꯔꯦꯕ ꯑꯩꯒꯤꯁꯨ ꯕ꯭ꯂꯥꯎꯁ ꯄꯤꯁ ꯑꯃ ꯂꯧꯒꯦꯅ ꯈꯟꯕꯅꯤ ꯑꯗꯒꯤ ꯑꯩꯁꯨ ꯀꯨꯔꯇꯤ ꯑꯃꯒ ꯂꯧꯒꯦ ꯈꯟꯕꯅꯤ ꯑꯣꯟꯂꯥꯏꯟꯗꯩ ꯐꯅ ꯂꯧꯔꯁꯨ ꯑꯃꯨꯛ ꯕꯖꯥꯔꯗꯒꯤ ꯂꯧꯅꯤꯡꯕꯗꯣ ꯑꯗꯨ ꯑꯣꯏꯕꯗꯣ ꯑꯗꯨꯗꯣ ꯐꯪꯉꯛꯇ꯭ꯔꯦ ꯃꯌꯥꯝ ꯑꯗꯨ ꯐꯪꯉꯛꯇ꯭ꯔꯕꯅꯤꯅ ꯑꯃꯨꯛ ꯆꯠꯄ ꯇꯥꯗꯣꯔꯤ ꯁꯤ ꯏꯆꯥꯅꯨꯄꯥꯒꯤ ꯀꯥꯔꯒꯣ ꯈꯣꯡꯒ꯭ꯔꯥꯎ ꯊꯤꯕꯗ ꯑꯦꯛꯗꯝ ꯕꯖꯥꯔ ꯊꯨꯡꯅꯩꯒꯤ ꯀꯣꯏꯔꯒ ꯂꯥꯁꯇ ꯄꯤꯛꯈ꯭ꯔꯕ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯐꯪꯉꯛꯑꯦ ꯃꯣꯜ ꯑꯆꯧ ꯑꯆꯧꯕꯗ ꯆꯪꯕꯗꯣ ꯐꯪꯉꯛꯇꯕ ꯃꯥꯒꯤ ꯁꯥꯏꯖꯁꯦ ꯊꯤꯕ ꯌꯥꯝ ꯋꯥꯏꯑꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯄꯤꯛꯈ꯭ꯔꯕ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯗꯒꯤ ꯐꯪꯉꯦ ꯑꯗꯨꯒ ꯂꯩꯔꯦ ꯖꯤꯟꯁ ꯑꯃꯒ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯕꯤꯔꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯧꯅ ꯊꯦꯡꯅꯅ ꯆꯪꯕꯤꯔꯛꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯁꯨꯡ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ ꯃꯌꯥꯝ ꯅꯦꯛꯁꯀꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯒꯦꯀꯣ ꯃꯌꯥꯝ ꯁꯤꯒꯤꯗꯤ ꯕꯥꯏ